ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ Kangleipak Manipuri ꯆꯦꯅꯦꯜꯅ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ-ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯋꯥꯔꯤꯁꯤꯕꯨ ꯂꯥꯟꯊꯣꯛꯇ꯭ꯔꯤꯉꯩꯗ ꯆꯦꯅꯦꯜ ꯑꯁꯤꯕꯨꯁꯨ ꯃꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯦꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯕꯦꯜ ꯑꯥꯏꯀꯟꯁꯨ ꯑꯣꯟ ꯇꯧꯕꯤꯔꯝꯃꯨ꯫ ꯐꯔꯦ ꯃꯌꯥꯝ, ꯑꯗꯨꯗꯤ ꯋꯥꯔꯤ ꯑꯁꯤ ꯂꯥꯟꯊꯣꯛꯆꯔꯛꯂꯒꯦ꯫ ꯋꯥꯔꯤꯁꯤ ꯉꯁꯤꯗꯒꯤꯅ ꯆꯍꯤ 9ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯑꯩ ꯏꯁꯥ ꯑꯃꯗꯤ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡꯗ ꯊꯦꯡꯅꯈꯤꯕ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯣꯏꯗꯣꯔꯤꯅꯤ꯫ ꯑꯩꯒꯤ ꯃꯤꯡꯁꯤ ꯂꯟꯊꯣꯏꯕ ꯀꯧꯖꯩ, ꯏꯆꯤꯟ-ꯏꯅꯥꯎ 2 ꯁꯨꯗꯦ, ꯏꯊꯟꯇꯅꯤ꯫ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡꯃꯛꯇꯤ ꯑꯣꯏꯔꯝꯗꯦ꯫ ꯕꯕꯥꯅ ꯃꯤꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯅ ꯊꯕꯛ ꯇꯧꯕꯅꯤ, ꯏꯃꯥꯅ ꯌꯨꯝꯗ ꯐꯤ ꯁꯥꯗꯨꯅ ꯁꯦꯜ ꯇꯥꯜꯂꯝꯃꯤ꯫ ꯏꯃꯥ ꯕꯕꯥꯅ ꯁꯦꯜ ꯊꯣꯛꯄꯅꯤꯅ ꯑꯩꯒꯤ ꯑꯋꯥꯠꯄꯗꯤ ꯀꯌꯥ ꯂꯩꯍꯜꯂꯝꯗꯦ꯫ ꯃꯇꯝꯗꯨꯗ ꯑꯩꯁꯨ ꯀ꯭ꯂꯥꯁ 12 ꯂꯣꯏꯔꯛꯄ, ꯀꯣꯂꯦꯖ ꯀꯥꯔꯛꯄ ꯃꯇꯝꯅꯤ꯫ ꯏꯟꯈꯠꯂꯛꯄ ꯃꯇꯝꯒ ꯑꯣꯏꯕꯒ ꯑꯩꯁꯨ ꯏꯃꯥꯟꯅꯕꯁꯤꯡꯒ ꯄꯨꯜꯂꯒ ꯀꯣꯏꯕ ꯂꯥꯡꯕ, ꯍꯔꯥꯎ ꯀꯨꯝꯍꯩ ꯀꯌꯥ ꯑꯃ ꯆꯠꯂꯝꯃꯤ꯫ ꯑꯩꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯖꯕ ꯏꯃꯥꯟꯅꯕ 3ꯈꯛ ꯂꯩꯖꯩ꯫ ꯃꯃꯤꯡꯅ ꯄꯨꯟꯁꯤꯕ ꯕꯤꯀꯤ ꯑꯃꯗꯤ ꯖꯦꯝꯁ ꯀꯧꯏ꯫ ꯑꯩꯈꯣꯏ 3 ꯄꯨꯟꯈ꯭ꯔꯗꯤ ꯃꯤꯒ ꯎꯕꯖꯥꯠ ꯅꯠꯇꯦ꯫ ꯀꯣꯏꯕ ꯂꯥꯡꯕꯗ ꯇꯧꯔꯒ ꯂꯩꯕꯅ ꯅꯣꯡꯃ ꯅꯨꯡꯗꯥꯡ ꯑꯃꯗꯤ ꯕꯕꯥꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯊꯣꯏꯕ, ꯅꯪꯕꯨ ꯀꯣꯏꯕ ꯂꯥꯡꯕꯗ ꯇꯧꯔꯒ ꯂꯩꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯅꯠꯇꯦ, ꯀꯣꯂꯦꯖ ꯇꯝꯅ ꯊꯕꯛ ꯑꯃ ꯇꯧꯁꯤꯟꯒꯦꯁꯨ ꯈꯟꯗꯦ꯫ ꯅꯃꯥꯟꯅꯕ 3-4 ꯄꯥꯔꯒ ꯀꯣꯏꯕ ꯂꯥꯡꯕꯗ ꯇꯧ ꯂꯩꯔꯤꯁꯤꯕꯣ? ꯅꯃꯥꯅꯄꯥ ꯑꯩꯈꯣꯏꯅ ꯑꯍꯟ ꯑꯣꯏꯗ꯭ꯔꯤꯉꯩꯁꯤꯗ ꯁꯦꯜ ꯇꯥꯟꯅꯕ ꯂꯝꯕꯤ ꯊꯤꯍꯧꯅꯦ꯫ ꯅꯠꯇ꯭ꯔꯗꯤ ꯍꯌꯦꯡ ꯀꯣꯟꯅ ꯋꯥꯅ ꯂꯩꯖꯍꯧꯅꯤ꯫ ꯑꯩꯈꯣꯏꯅ ꯂꯩꯔꯤꯈꯩꯗꯤ ꯐꯩꯗꯣ, ꯂꯩꯇ꯭ꯔꯕ ꯃꯇꯝꯗ ꯁꯣꯏꯅ ꯅꯤꯡꯉꯝꯗꯕ ꯂꯥꯛꯀꯅꯤ." ꯑꯩꯁꯨ ꯕꯕꯥꯒꯤ ꯋꯥꯗꯨꯗ ꯇꯞꯅ ꯈꯨꯝꯂꯝꯃꯤ, "ꯕꯕꯥ, ꯑꯩꯕꯨ ꯌꯥꯝ ꯉꯥꯎꯁꯤꯟꯅꯔꯕꯣ? ꯏꯃꯥꯟꯅꯕ ꯄꯨꯜꯂꯒ ꯈꯔ ꯀꯣꯏꯕ ꯂꯥꯡꯖꯕ ꯈꯛꯇꯅꯤ꯫ ꯍꯣꯏ, ꯑꯩꯁꯨ ꯊꯕꯛ ꯇꯧꯕ ꯌꯥꯕ ꯑꯗꯨꯝ ꯊꯤꯖꯟꯒꯦ꯫ ꯏꯃꯥ ꯕꯕꯥꯅ ꯑꯩꯒꯤ ꯀꯔꯤꯃꯠꯇ ꯋꯥꯠꯍꯟꯗꯕꯁꯤꯗ ꯑꯩꯁꯨ ꯁꯦꯜ ꯇꯥꯟꯕꯒꯤ ꯂꯝꯕꯤꯁꯦ ꯀꯌꯥ ꯈꯪꯖꯤꯜꯂꯨꯗꯕꯅꯤ." ꯑꯩꯒꯤ ꯋꯥꯗꯨꯗ ꯕꯕꯥꯅꯁꯨ, "ꯈꯟꯗꯕ ꯌꯥꯗꯕꯅꯤ, ꯑꯩꯈꯣꯏ ꯂꯩꯔꯤꯈꯩꯗꯤ ꯑꯩꯈꯣꯏꯅ ꯇꯧꯕꯤꯅꯤ꯫ ꯂꯩꯇ꯭ꯔꯀꯥꯟꯗꯗꯤ ꯅꯪ ꯀꯝꯗꯧꯅ ꯍꯤꯡꯍꯧꯗꯧꯔꯤꯅꯣ? ꯇꯨꯡꯒꯤ ꯂꯝꯕꯤ ꯁꯥꯟꯅ ꯎꯕ ꯇꯝꯒꯗꯕꯅꯤ, ꯑꯗꯨꯅ ꯍꯌꯦꯡ ꯇꯨꯡꯗ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯒꯗꯧꯔꯤꯕꯅꯤ." ꯑꯩꯁꯨ, "ꯍꯣꯏ ꯕꯕꯥ, ꯀꯩꯅꯣ ꯇꯧꯁꯤꯟꯕ ꯌꯥꯕ ꯊꯤꯔꯒꯦ ꯑꯩꯁꯨ." ꯕꯕꯥꯅꯁꯨ, "ꯐꯔꯦ ꯆꯥꯛ ꯆꯥꯊꯣꯛꯂꯒ ꯄꯣꯊꯥꯔꯨꯔꯣ ꯉꯁꯤꯒꯤꯗꯤ. ꯊꯦꯡꯁꯨ ꯊꯦꯡꯉꯦ, ꯏꯄꯥꯅꯒ ꯃꯔꯣꯟ ꯑꯃ ꯊꯕꯛ ꯁꯪꯗꯕꯅꯦ." ꯁꯨꯝꯅ ꯆꯥꯛ ꯄꯨꯟꯅ ꯆꯥꯊꯣꯛꯂꯒ ꯄꯣꯊꯥꯃꯤꯟꯅꯔꯝꯃꯤ꯫ ꯄꯨꯡ ꯊꯦꯡꯂꯀꯥꯟꯁꯤꯗ ꯏꯃꯥꯟꯅꯕꯁꯤꯡꯁꯨ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤ꯫ ꯑꯩꯁꯨ ꯄꯥꯏꯈꯠꯇꯨꯅ, "ꯑꯍꯤꯡꯁꯤꯗ ꯐꯣꯟ ꯇꯧꯔꯛꯏꯁꯤꯕꯨ ꯀꯩ ꯂꯩꯔꯒꯦ?" ꯍꯪꯂꯝꯃꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯍꯪꯂꯨꯕꯗ ꯏꯃꯥꯟꯅꯕꯁꯤꯡꯗꯨꯅꯁꯨ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯍꯪꯆꯤꯠꯇꯒꯤ ꯌꯥꯎꯁꯪꯅꯤ, ꯑꯗꯣ ꯄꯨꯟꯁꯤꯕ ꯍꯣꯏꯗ ꯄꯨꯟꯅ ꯑꯩꯈꯣꯏ ꯂꯩꯔꯨꯔꯁꯤ꯫ ꯌꯨꯝꯗꯒꯤ ꯅꯨꯡꯗꯥꯡ ꯆꯠꯄꯗꯤ ꯌꯥꯔꯣꯏꯗꯕꯅꯤꯅ ꯃꯣꯏꯗ ꯑꯣꯏꯅ ꯂꯩꯔꯨꯔꯁꯤ." ꯑꯩꯁꯨ, "ꯌꯥꯕꯨꯗꯤ ꯌꯥꯏꯌꯦ, ꯑꯗꯣ ꯑꯩꯗꯤ ꯏꯃꯥ ꯕꯕꯥꯅ ꯌꯥꯔꯛꯇꯧ ꯃꯥꯟꯗꯤꯌꯦ." ꯑꯩꯅ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯔꯨꯕꯗ ꯏꯃꯥꯟꯅꯕ ꯕꯤꯀꯤꯅ ꯍꯥꯏꯔꯛꯏ, "ꯑꯗꯨ ꯌꯥꯅꯕꯗꯤ ꯅꯪ ꯇꯧꯔꯣ ꯀꯩꯅꯣ. ꯏꯃꯥꯗꯔ ꯀꯩꯅꯣ ꯐꯖꯅ ꯍꯥꯏꯌꯨ, ꯌꯥꯖꯔꯛꯀꯅꯤ. ꯍꯟꯗꯛ ꯃꯇꯥꯡꯁꯤ ꯅꯨꯄꯤ ꯑꯃꯠꯇ ꯀꯣꯏꯍꯧꯒꯦ ꯇꯧꯕꯅꯤ." ꯕꯤꯀꯤꯒꯤ ꯋꯥꯗꯨꯗ ꯑꯩꯁꯨ ꯅꯣꯛꯇꯨꯅ ꯍꯥꯏꯔꯝꯃꯤ, "ꯌꯥꯝ ꯋꯥꯠꯂꯤꯀꯣ ꯅꯨꯄꯤ ꯀꯥꯏꯅ, ꯈꯔ ꯂꯥꯡꯕ ꯇꯧꯈꯤꯁꯤ. ꯅꯨꯄꯤ ꯊꯤꯅꯤꯡꯕꯅ ꯉꯥꯎꯔꯕꯣ ꯅꯪꯕꯣ?" ꯑꯩꯒꯤ ꯋꯥꯗꯨꯗ ꯃꯈꯣꯏ 3ꯁꯨ ꯀꯟꯅ ꯅꯣꯛꯂꯛꯑꯝꯃꯤ꯫ ꯑꯩꯅꯁꯨ, "ꯐꯔꯦ, ꯑꯩ ꯏꯃꯥꯗ ꯍꯥꯏꯔꯒ ꯌꯦꯡꯂꯒꯦ. ꯌꯥꯔꯗꯤ ꯑꯗꯨꯝ ꯄꯨꯟꯅ ꯂꯩꯔꯁꯤ." ꯁꯨꯝꯅ ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯔꯗꯨꯅ ꯐꯣꯟꯁꯨ ꯊꯝꯅꯈ꯭ꯔꯦ꯫ ꯑꯩꯁꯨ ꯏꯃꯥ ꯕꯕꯥꯗ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯕꯗꯤ ꯈꯪꯂꯝꯗꯦ꯫ ꯊꯣꯛꯄ ꯑꯃ ꯂꯥꯛꯆꯔꯅꯤ ꯈꯟꯗꯅ ꯑꯩꯁꯨ ꯑꯗꯨꯝ ꯇꯨꯝꯃꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯑꯩꯁꯨ ꯏꯃꯥ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯏꯃꯥ, ꯑꯩ ꯌꯥꯎꯁꯪꯁꯤꯗꯤ ꯏꯃꯥꯟꯅꯕ ꯄꯨꯟꯁꯤꯕ ꯍꯣꯏꯗ ꯂꯩꯔꯨꯒꯦ." ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯕꯕꯥꯁꯨ ꯇꯞꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏ, "ꯊꯣꯏꯕ, ꯅꯪ ꯃꯤꯒꯤ ꯃꯌꯨꯝꯗꯨꯗ ꯂꯩꯔꯒ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯀꯣꯏꯕ ꯂꯥꯡꯕ ꯆꯠꯅꯤꯡꯕꯒꯤ ꯃꯤꯒꯤꯗꯨꯗ ꯂꯩꯒꯦ ꯍꯥꯏꯔꯤꯕ ꯑꯣꯏꯔꯝꯅꯤꯅꯦ." ꯑꯩꯁꯨ, "ꯕꯕꯥ, ꯑꯩ ꯏꯊꯟꯇ ꯂꯩꯗꯣꯏ ꯅꯠꯇꯤꯌꯦ, ꯕꯤꯀꯤ, ꯖꯦꯝꯁꯀꯁꯨ ꯆꯠꯇꯣꯏꯅꯦ." ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯖꯔꯕꯗ ꯏꯃꯥ ꯕꯕꯥꯅꯁꯨ ꯌꯥꯕꯤꯔꯛꯑꯝꯃꯤ꯫ ꯑꯩꯁꯨ ꯌꯥꯔꯛꯄꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ꯫ ꯏꯃꯥꯟꯅꯕꯁꯤꯡꯗ ꯐꯣꯟ ꯇꯧꯗꯨꯅ ꯑꯩꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯒꯤꯗꯤ ꯏꯃꯥ ꯕꯕꯥꯅ ꯌꯥꯔꯦ, ꯍꯌꯦꯡꯗꯣ ꯍꯦꯛꯇ ꯆꯠꯂꯁꯤ." ꯄꯨꯟꯁꯤꯕꯅ, "ꯑꯗꯨꯗꯤ ꯃꯩ ꯇꯥꯗꯧꯔꯤꯅꯦ ꯍꯟꯗꯛꯀꯤ ꯌꯥꯎꯁꯪꯁꯤꯗꯤ. ꯂꯥꯛꯑꯣ, ꯑꯩ ꯉꯥꯏꯖꯔꯝꯂꯒꯦ. ꯑꯩꯈꯣꯏꯅꯁꯨ ꯏꯅꯥꯛ ꯈꯨꯟꯕ ꯑꯣꯖꯥ ꯂꯥꯛꯂꯗꯕꯅꯤ. ꯒꯥꯔꯤꯗꯣ ꯈꯔ ꯁꯦꯡꯗꯣꯛꯑꯝꯃꯣ." ꯑꯩꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯄꯨꯟꯁꯤꯕ ꯍꯣꯏꯅ ꯏꯅꯥ ꯌꯥꯝꯅ ꯈꯨꯜꯂꯤ. ꯒꯥꯔꯤꯁꯨ ꯃꯈꯜꯅꯤ ꯂꯩꯔꯤꯕ, ꯑꯗꯨꯅ ꯃꯈꯣꯏꯗ ꯑꯣꯏꯅ ꯂꯩꯁꯦ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯑꯩꯈꯣꯏꯁꯨ ꯄꯨꯟꯁꯤꯕ ꯍꯣꯏꯗ ꯆꯠꯂꯝꯃꯤ꯫ ꯌꯥꯎꯁꯪ ꯃꯇꯝꯒ ꯑꯣꯏꯕꯒ ꯑꯩꯈꯣꯏꯁꯨ ꯏꯟꯈꯠꯂꯛꯄ ꯃꯇꯝꯒ ꯑꯣꯏꯕꯒ ꯀꯣꯏꯕ ꯂꯥꯡꯕ ꯌꯥꯝꯅ ꯄꯥꯝꯕ ꯃꯇꯝ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯂꯝ ꯑꯔꯥꯞꯄꯗ ꯑꯗꯨꯃꯛ ꯀꯣꯏꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯡꯗꯥꯡꯅ ꯊꯥꯕꯜ ꯂꯩꯕ ꯖꯒꯥ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯆꯠꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯕꯤꯀꯤꯁꯤꯅ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯍꯥꯏꯔꯛꯏ, "ꯂꯝꯂꯥꯏꯔꯣꯝꯗ ꯉꯁꯤ ꯊꯥꯕꯜ ꯂꯩ ꯍꯥꯏ, ꯑꯗꯨꯃꯨꯛꯇ ꯑꯩꯈꯣꯏ ꯆꯠꯂꯒ ꯅꯩꯔꯨꯁꯤꯗꯅ." ꯑꯩꯅꯁꯨ, "ꯅꯪꯗꯤ ꯀꯃꯥꯏꯅ ꯈꯪꯂꯤꯕ ꯑꯗꯨꯛ ꯂꯥꯞꯄ ꯃꯐꯝꯗꯨꯗ?" ꯑꯩꯅ ꯑꯗꯨꯝꯅ ꯍꯪꯂꯨꯕꯗ ꯕꯤꯀꯤꯁꯤ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯅꯣꯏ ꯅꯇꯩꯃ ꯂꯩꯌꯦ, ꯃꯥꯅ ꯍꯥꯏꯔꯛꯄꯅꯤ, ꯑꯗꯨꯒꯤ ꯈꯪꯂꯤꯅꯤ."
ꯄꯨꯟꯁꯤꯕꯁꯨ ꯏꯁ ꯌꯥꯝ ꯇꯧꯔꯝꯃꯤ ꯖꯥꯠꯅꯤꯅꯦ ꯅꯨꯄꯥꯁꯦ ꯑꯗꯣ ꯃꯃꯥꯟꯅꯕꯤ ꯑꯃꯠꯇ ꯁꯦꯝꯍꯜꯂꯛꯑꯣꯗꯅ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯅꯨꯄꯥ ꯆꯠꯇꯣꯏꯁꯦ ꯂꯝ ꯌꯥꯝ ꯂꯥꯞꯄꯤꯗ ꯑꯩꯈꯣꯏ ꯌꯨꯝꯁꯤꯅ ꯅꯝꯕꯣꯜꯅꯤ ꯂꯝꯂꯥꯏ ꯇꯥꯅ ꯆꯠꯂꯗꯤ ꯑꯩꯈꯣꯏꯅꯁꯨ ꯌꯥꯅꯤ ꯑꯗꯨꯝ ꯆꯠꯁꯤ ꯀꯩꯅꯣ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯗꯣꯏꯅꯦ ꯄꯨꯟꯁꯤꯕꯁꯨ ꯇꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯆꯠꯄꯗꯨꯕꯨꯗꯤ ꯌꯥꯏꯌꯦ ꯑꯗꯨꯗ ꯒꯥꯔꯤ ꯑꯆꯧꯕ ꯂꯩꯇꯕꯁꯤꯒꯤ ꯋꯥꯅꯤ ꯕꯕꯥꯅ ꯄꯨꯈ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯕꯤꯀꯤꯒꯤ ꯒꯥꯔꯤꯁꯤꯒ ꯅꯪꯒꯤ ꯒꯥꯔꯤ ꯃꯆꯥꯁꯤꯒ ꯆꯠꯂꯁꯤ ꯀꯩꯅꯣ ꯁꯤ ꯍꯥꯏꯅꯗꯨꯅ ꯑꯩꯈꯣꯏꯁꯨ ꯅꯨꯡꯗꯥꯡ ꯄꯨꯡ 9ꯃꯨꯛ ꯇꯥꯔꯛꯄ ꯁ꯭ꯋꯥꯏꯗꯒꯤ ꯆꯠꯂꯝꯃꯤ ꯑꯩꯈꯣꯏꯅ ꯊꯥꯕꯜ ꯃꯐꯝ ꯌꯧꯕꯗ ꯄꯨꯡ 8ꯃꯨꯛ ꯇꯥꯔꯦ ꯕꯤꯀꯤꯒꯤ ꯅꯨꯄꯤꯗꯨꯁꯨ ꯁꯛ ꯈꯪꯅꯔꯝꯃꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯥꯕꯜ ꯆꯣꯡꯃꯤꯟꯅꯈꯤ ꯊꯥꯕꯜ ꯆꯣꯡꯐꯝꯗꯒꯤ ꯕꯤꯀꯤꯒꯤ ꯅꯨꯄꯤꯅ ꯑꯩꯈꯣꯏꯕꯨ ꯀꯧꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯄꯨꯡ 12 ꯇꯥꯒꯗꯧꯔꯦ ꯅꯣꯏꯁꯨ ꯊꯦꯡꯉꯅꯤ ꯍꯟꯅꯕ ꯇꯧꯔꯣ ꯑꯩꯈꯣꯏꯅꯁꯨ ꯌꯥꯅꯤꯗ ꯑꯩꯈꯣꯏꯗꯤ ꯅꯨꯄꯥꯅꯤ ꯀꯩꯅꯣ ꯉꯥꯛ ꯂꯩꯈꯤꯒꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗ ꯅꯨꯄꯤꯗꯨꯅꯁꯨ ꯅꯣꯏ ꯍꯣꯔꯦꯟ ꯍꯟꯕꯗ ꯂꯝꯕꯤꯗ ꯕꯦꯔꯥ ꯀꯥꯖꯅꯤ ꯑꯩꯈꯣꯏ ꯂꯝꯕꯤꯗꯣ ꯊꯦꯡꯉꯗꯤ ꯅꯨꯄꯤ ꯑꯃ ꯊꯣꯛꯑꯦ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯅꯁꯨ ꯍꯥꯏꯖꯤꯟꯅꯔꯤꯕꯣꯏ ꯅꯤꯡꯗꯅ ꯌꯥꯔꯦ ꯑꯩꯈꯣꯏ ꯊꯥꯕꯜ ꯂꯣꯏꯔꯒ ꯑꯗꯨꯝ ꯍꯟꯒꯦ ꯍꯥꯏꯔꯝꯃꯤ ꯁꯨꯝꯅ ꯑꯩꯈꯣꯏꯁꯨ ꯊꯥꯕꯜꯗꯨ ꯄꯨꯟꯅ ꯑꯃꯨꯛ ꯆꯣꯡꯃꯤꯟꯅꯈꯤ ꯊꯥꯕꯜ ꯂꯣꯏꯁꯤꯜꯂꯛꯄꯗ ꯄꯨꯡ 1 ꯇꯥꯔꯦ ꯑꯩꯈꯣꯏꯁꯨ ꯍꯜꯂꯒꯦ ꯍꯥꯏꯗꯅ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯑꯝꯃꯤ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯁꯤꯗ ꯕꯤꯀꯤꯅ ꯇꯞꯅ ꯒꯥꯔꯤꯗꯨ ꯈꯥꯝꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯑꯃꯨꯛꯇ ꯈꯥꯝꯒꯦ ꯑꯩ ꯃꯄꯥꯟ ꯌꯥꯝ ꯊꯣꯛꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯒꯥꯔꯤꯗꯨꯕꯨ ꯈꯥꯝꯗꯨꯅ ꯂꯩꯔꯝꯃꯤ ꯁꯨꯝꯅ ꯑꯩꯅ ꯕꯤꯀꯤ ꯉꯥꯏꯗꯨꯅ ꯂꯩꯔꯤꯉꯩꯗ ꯑꯩꯒꯤ ꯇꯨꯡꯁꯤꯗ ꯃꯤ ꯑꯃꯅ ꯁꯝꯗꯨꯅ ꯆꯠꯈꯤꯕꯗꯧꯅ ꯇꯧꯔꯛꯏ ꯑꯩꯁꯨ ꯀꯩꯅꯣ ꯈꯟꯗꯅ ꯇꯨꯡꯗ ꯑꯣꯟꯊꯣꯛꯇꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯃꯤ ꯑꯩꯅ ꯌꯦꯡꯊꯣꯛꯂꯨꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯈꯤꯗꯦ ꯑꯩꯁꯨ ꯕꯤꯀꯤꯕꯨ ꯀꯧꯗꯨꯅ ꯆꯠꯁꯤ ꯂꯥꯛꯑꯣ ꯊꯦꯡꯉꯦ ꯍꯥꯏꯔꯝꯃꯤ ꯕꯤꯀꯤꯁꯨ ꯂꯥꯛꯇꯨꯅ ꯒꯥꯔꯤꯗꯨ ꯑꯃꯨꯛ ꯊꯧꯕ ꯍꯧꯗꯨꯅ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯑꯝꯃꯤ ꯇꯟꯖꯥꯗꯨꯗ ꯕꯤꯀꯤꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏ ꯑꯅꯤꯗꯣ ꯀꯥꯏ ꯌꯧꯈ꯭ꯔꯖꯥꯠꯅꯣ ꯉꯥꯏꯒ ꯉꯥꯏꯔꯝꯗꯦꯅꯦ ꯀꯌꯥꯗ ꯃꯕꯨꯛ ꯐꯠꯇ꯭ꯔꯤꯅꯣ ꯁꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅꯤꯅ ꯁꯨꯝ ꯂꯥꯛꯄꯁꯤꯗ ꯒꯥꯔꯤꯁꯤꯒꯤ ꯃꯃꯥꯡꯗ ꯅꯨꯄꯤ ꯑꯃ ꯐꯠ ꯂꯥꯎꯅ ꯁꯝꯗꯨꯅ ꯆꯠꯈꯤꯕꯗꯧꯅ ꯇꯧꯔꯛꯏ ꯑꯩꯈꯣꯏꯅꯤꯁꯨ ꯈꯪꯕꯩ ꯂꯥꯛꯄꯩ ꯒꯥꯔꯤꯗꯨ ꯈꯥꯝꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯃꯤ ꯑꯩꯅꯁꯨ ꯏꯇꯥꯎ ꯈꯔ ꯊꯨꯅ ꯊꯧꯔꯣ ꯌꯨꯝ ꯌꯧꯅꯕ ꯊꯨꯅ ꯆꯠꯁꯤ ꯕꯤꯀꯤꯁꯨ ꯎꯈ꯭ꯔꯤꯕ ꯃꯇꯧꯗꯨꯗ ꯀꯤꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯉꯁꯥꯏ ꯑꯩꯈꯣꯏ ꯁꯥꯏꯅ ꯍꯥꯏꯔꯛꯄꯗꯨ ꯆꯨꯝꯂꯕ ꯖꯥꯠꯂꯥ ꯑꯩꯅꯁꯨ ꯈꯪꯗꯤꯌꯦ ꯏꯇꯥꯎ ꯑꯗꯨ ꯒꯥꯔꯤꯗꯨ ꯊꯨꯅ ꯊꯧꯔꯣ ꯆꯠꯂꯁꯤ ꯒꯥꯔꯤꯗꯨ ꯑꯃꯨꯛ ꯊꯧꯗꯨꯅ ꯂꯥꯛꯄꯁꯤꯗ ꯑꯩꯁꯨ ꯀꯤꯕꯣꯏ ꯂꯥꯛꯄꯣꯏ ꯃꯅꯤꯡꯗ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯨꯕꯗꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯎꯈꯤꯕꯗꯨ ꯇꯨꯡꯁꯤꯗ ꯏꯟꯅꯔꯛꯄꯗꯧꯅ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯑꯩꯅ ꯎꯔꯝꯃꯤ ꯑꯩꯁꯨ ꯕꯤꯀꯤꯗ ꯀꯟꯅ ꯀꯣꯟꯁꯤꯟꯗꯨꯅ ꯀꯤꯅ ꯍꯥꯏꯔꯝꯃꯤ ꯏꯇꯥꯎ ꯏꯟꯅꯔꯛꯑꯦ ꯀꯟꯅ ꯊꯧꯔꯣ ꯇꯨꯡꯗ ꯂꯥꯛꯏ ꯏꯇꯥꯎ ꯑꯩꯅ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯔꯨꯕꯗ ꯕꯤꯀꯤꯁꯨ ꯒꯥꯔꯤꯗꯣ ꯀꯟꯅ ꯊꯧꯗꯨꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯑꯅꯤꯗꯨꯗ ꯐꯣꯟ ꯑꯃꯨꯛꯇ ꯇꯧꯋꯣ ꯀꯥꯏ ꯌꯧꯈ꯭ꯔꯕꯅꯣ ꯑꯅꯤꯗꯨꯕꯨ ꯑꯩꯁꯨ ꯈꯪꯗꯤꯌꯦ ꯏꯇꯥꯎ ꯁꯤ ꯍꯥꯏꯗꯨꯅ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯇꯧꯔꯝꯃꯤ ꯖꯦꯝꯁꯅ ꯐꯣꯟꯗꯨ ꯄꯥꯏꯔꯛꯑꯒ ꯍꯪꯉꯛꯏ ꯀꯩꯗꯧꯔꯒꯦ ꯂꯥꯛꯑꯣ ꯑꯩꯈꯣꯏꯗꯤ ꯐꯅ ꯁꯥꯡꯅ ꯊꯧꯔꯛꯑꯦ ꯅꯣꯏꯗꯤ ꯎꯗꯦ ꯀꯥꯏ ꯌꯧꯔꯛꯑꯒꯦ ꯑꯩꯅꯁꯨ ꯄꯥꯈꯠꯅ ꯏꯇꯥꯎ ꯅꯣꯏ ꯑꯃꯨꯛꯇ ꯍꯜꯂꯛꯑꯣ ꯑꯩꯈꯣꯏ ꯀꯩꯅꯣꯝ ꯊꯦꯡꯅꯔꯦ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯖꯦꯝꯁꯁꯨ ꯀꯩꯅꯣ ꯅꯣꯏ ꯍꯥꯏꯗꯨꯕꯣ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯒꯥꯔꯤ ꯈꯥꯝꯂꯒ ꯂꯩꯔꯝꯃꯒꯦ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯂꯩꯔꯝꯃꯣ ꯍꯥꯏꯗꯨꯅ ꯐꯣꯟꯗꯨ ꯊꯝꯈꯤꯔꯝꯃꯤ ꯑꯩꯁꯨ ꯉꯥꯡ ꯂꯩꯇ ꯇꯨꯡꯗ ꯑꯗꯨꯃꯛ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯃꯤ ꯑꯩꯅ ꯑꯗꯨꯝꯅ ꯌꯦꯡꯂꯨꯕ ꯈꯨꯗꯤꯡ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯏꯟꯅꯔꯛꯏꯕ ꯑꯗꯨ ꯑꯗꯨꯃꯛ ꯎꯈꯤꯔꯝꯃꯤ ꯀꯟꯅ ꯊꯧꯗꯨꯅ ꯂꯥꯛꯄꯗꯨꯅ ꯖꯦꯝꯁꯀ ꯄꯨꯟꯁꯤꯕꯒꯁꯨ ꯒꯥꯔꯤ ꯈꯥꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯩꯅꯁꯨ ꯏꯇꯥꯎ ꯊꯧꯔꯛꯑꯣ ꯈꯔ ꯊꯨꯅ ꯂꯥꯛꯑꯣ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯒꯤ ꯑꯅꯤꯗꯨꯁꯨ ꯒꯥꯔꯤꯗꯨ ꯄꯥꯏꯈꯩ ꯊꯧꯔꯛꯑꯝꯃꯤ ꯌꯨꯝ ꯌꯧꯔꯝꯗꯥꯏꯁꯤꯗ ꯕꯤꯀꯤꯒ ꯑꯩꯒꯅ ꯇꯣꯡꯂꯤꯕ ꯒꯥꯔꯤꯁꯤ ꯃꯊꯟꯇ ꯁ꯭ꯇꯥꯔꯠ ꯃꯨꯠꯈꯤꯔꯝꯃꯤ ꯑꯩꯁꯨ ꯕꯤꯀꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ ꯅꯪꯅ ꯒꯥꯔꯤ ꯑꯃꯨꯛ ꯈꯥꯝꯂꯛꯏꯁꯤ ꯇꯟꯖꯥꯁꯤꯗ ꯕꯤꯀꯤꯁꯨ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯇꯥꯎ ꯒꯥꯔꯤꯁꯤ ꯌꯥꯈꯤꯗ꯭ꯔꯦ ꯑꯃꯨꯛꯇ ꯌꯦꯡꯈꯤꯁꯤ ꯑꯩꯁꯨ ꯍꯥꯏꯔꯛꯏꯕ ꯋꯥꯗꯨꯗ ꯃꯤꯍꯤꯟ ꯆꯣꯡꯗꯨꯅ ꯍꯥꯏꯔꯝꯃꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯃꯇꯥꯡ ꯑꯣꯟꯊꯣꯛꯅ ꯆꯥꯈꯤꯗ꯭ꯔꯦꯗꯀꯣ ꯁꯤ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯇꯨꯡꯂꯣꯝꯗ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯃꯤ ꯑꯩꯅ ꯑꯗꯨꯝꯅ ꯌꯦꯡꯂꯨꯕꯗꯗꯤꯉꯁꯥꯏ ꯎꯈꯤꯕꯗꯨ ꯎꯈꯤꯗ꯭ꯔꯦ ꯑꯩꯁꯨ ꯁꯣꯔ ꯐꯖꯅ ꯍꯣꯟꯊꯗꯨꯅ ꯖꯦꯝꯁꯇ ꯑꯃꯨꯛ ꯐꯣꯟ ꯇꯧꯔꯝꯃꯤ ꯖꯦꯝꯁꯁꯨ ꯐꯣꯟꯗꯨ ꯄꯥꯏꯔꯛꯇꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯐꯣꯟ ꯄꯪꯇꯧ ꯇꯧꯔꯛꯏꯗꯨꯕꯨ ꯂꯥꯛꯑꯣ ꯊꯨꯅ ꯑꯩꯈꯣꯏ ꯉꯥꯏꯔꯦ ꯑꯩꯅꯁꯨ ꯏꯇꯥꯎ ꯅꯣꯏꯅꯤ ꯑꯃꯨꯛꯇ ꯂꯥꯛꯈꯣ ꯑꯩꯈꯣꯏ ꯒꯥꯔꯤꯁꯤ ꯌꯥꯈꯤꯗ꯭ꯔꯦ ꯈꯔ ꯊꯨꯔꯣ ꯑꯩꯅ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯔꯨꯕꯗ ꯖꯦꯝꯁꯁꯨ ꯄꯥꯈꯠꯅ ꯍꯥꯏꯔꯛꯑꯝꯃꯤ ꯑꯁ ꯇꯟꯖꯥꯁꯤꯗ ꯅꯠꯇꯦ ꯅꯣꯏꯅ ꯒꯥꯔꯤꯗꯨꯕꯨ ꯄꯥꯏꯈꯩ ꯊꯧꯔꯛꯏꯗꯨꯕꯨ ꯀꯩꯒꯤꯅꯣꯕ ꯑꯩꯅꯁꯨ ꯏꯇꯥꯎ ꯍꯥꯟꯅ ꯂꯥꯛꯑꯣ ꯑꯩꯈꯣꯏꯁꯦ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝ ꯑꯃꯗꯅꯤ ꯂꯩꯔꯤꯁꯦ ꯑꯩꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯖꯦꯝꯁꯁꯨ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯐꯣꯟꯗꯨ ꯊꯝꯈꯤꯔꯝꯃꯤ ꯑꯩꯈꯣꯏꯅꯤꯁꯨ ꯐꯅ ꯀꯨꯏꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯃꯥꯟꯅꯕ ꯑꯅꯤꯗꯨꯁꯨ ꯌꯧꯔꯛꯇꯨꯅ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ ꯀꯩꯗ ꯌꯥꯗ꯭ꯔꯤꯅꯣ ꯈꯪꯂꯕꯣ ꯑꯩꯅꯁꯨ ꯈꯪꯗꯤꯌꯦ ꯏꯇꯥꯎ ꯌꯥꯈꯤꯗ꯭ꯔꯦ ꯊꯥꯎꯁꯨ ꯌꯥꯎꯔꯤ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩꯁꯤꯗ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯅꯨꯡꯁꯤꯠ ꯑꯁꯥꯕ ꯁꯤꯠꯆꯤꯜꯂꯛꯑꯝꯃꯤ ꯑꯩꯁꯨ ꯇꯧꯔꯛꯏꯕ ꯃꯇꯧꯗꯨꯗ ꯕꯤꯀꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯝꯃꯤ ꯏꯇꯥꯎ ꯒꯥꯔꯤ ꯑꯃꯁꯤꯗ ꯄꯨꯟꯅ ꯆꯠꯈ꯭ꯔꯁꯤ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯐꯤꯕꯝ ꯑꯃ ꯆꯥꯔꯔꯣꯏ ꯕꯤꯀꯤꯁꯨ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯇꯞꯅ ꯍꯥꯏꯔꯛꯑꯝꯃꯤ ꯏꯇꯥꯎ ꯒꯥꯔꯤꯁꯦ ꯍꯨꯟꯗꯣꯛꯑꯝꯃꯗꯤ ꯏꯃꯥ ꯕꯕꯥꯅ ꯑꯩ ꯉꯥꯡꯂꯅꯤꯌꯦ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯏꯃꯥ ꯕꯕꯥꯗ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦ
ꯖꯦꯝꯁꯁꯨ ꯕꯤꯀꯤꯗ ꯇꯞꯅ ꯍꯥꯏꯔꯛꯑꯝꯃꯤ, "ꯏꯇꯥꯎ, ꯅꯪ ꯒꯥꯔꯤꯁꯦ ꯁꯤꯗ ꯁꯣ ꯂꯣꯜꯂꯒ ꯊꯅꯝꯃꯣ, ꯀꯩꯁꯨ ꯇꯧꯔꯣꯏ." ꯑꯗꯨꯝꯅ ꯍꯥꯏꯕꯗꯨꯗ ꯕꯤꯀꯤꯗꯤ ꯀꯟꯅ ꯅꯣꯛꯂꯛꯑꯝꯃꯤ꯫ ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ ꯇꯧꯔꯛꯏꯕ ꯃꯇꯧꯗꯨꯗ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯊꯨꯅ ꯕꯤꯀꯤꯒꯤ ꯃꯁꯥꯗ ꯅꯣꯝꯗꯨꯅ ꯍꯪꯂꯝꯃꯤ, "ꯏꯇꯥꯎ, ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯑꯗꯨꯛ ꯀꯟꯅ ꯅꯣꯛꯏꯗꯨꯕꯨ? ꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯤꯕꯣ?" ꯑꯩꯅ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯔꯨꯕꯗ ꯕꯤꯀꯤꯁꯦ ꯑꯩꯉꯣꯟꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯨꯄꯥ ꯑꯥꯗ ꯅꯨꯄꯤ ꯃꯁꯝ ꯁꯥꯡꯕꯤ ꯑꯃ ꯂꯦꯞꯄꯤꯁꯤ ꯎꯕ꯭ꯔꯥ ꯌꯦꯡꯉꯣ, ꯑꯩꯈꯣꯏꯗ ꯌꯦꯡꯂꯒ ꯂꯩꯔꯤꯁꯦ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ ꯏꯃꯥꯟꯅꯕꯗꯨꯅ ꯈꯨꯠ ꯊꯤꯜꯂꯤꯕ ꯑꯗꯨꯗ ꯌꯦꯡꯂꯝꯃꯤ꯫ ꯀꯅꯥꯁꯨ ꯂꯩꯕ ꯎꯗ꯭ꯔꯕ ꯑꯗꯨꯗꯗꯤ ꯑꯩꯅꯁꯨ, "ꯏꯇꯥꯎ, ꯁꯤꯗꯗꯤ ꯀꯅꯥꯝ ꯂꯩꯇꯦꯁꯦ, ꯁꯤꯗ ꯁꯨꯝ ꯉꯥꯡꯅꯔꯒ ꯂꯩꯔꯗꯤ ꯌꯥꯔꯔꯣꯏ. ꯅꯪ ꯑꯩꯈꯣꯏꯕꯨ ꯂꯛꯅꯔꯅꯨ, ꯌꯨꯝꯗ ꯍꯜꯂꯁꯤ, ꯅꯪ ꯒꯥꯔꯤꯁꯤ ꯊꯅꯝꯃꯣ." ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯨꯒ ꯇꯥꯗꯕꯤ ꯕꯤꯀꯤꯗꯤ ꯑꯗꯨꯃꯛ ꯀꯟꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯤ, "ꯅꯣꯏ ꯎꯗ꯭ꯔꯣ ꯑꯥꯗ ꯅꯨꯄꯤ ꯑꯃ ꯂꯦꯞꯄꯤꯁꯦ, ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯇꯝꯅ ꯂꯥꯛꯏꯁꯦ ꯈꯪꯗ꯭ꯔꯣ?" ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯀꯔꯤꯅꯣꯝ ꯁꯣꯏꯗꯅ ꯇꯧꯔꯦ ꯈꯪꯕꯗꯒꯤ ꯊꯦꯝꯗꯨꯅ ꯌꯨꯝ ꯌꯧꯅꯕ ꯄꯨꯈ꯭ꯔꯁꯦ, ꯅꯠꯇ꯭ꯔꯗꯤ ꯁꯣꯏꯗꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯅꯤ꯫ ꯑꯩꯁꯨ, "ꯍꯣꯏ, ꯑꯗꯨꯅ ꯐꯔꯅꯤ." ꯁꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯕꯤꯀꯤꯒꯤ ꯃꯆꯤꯟꯁꯤ ꯃꯦꯟꯁꯤꯟꯗꯨꯅ ꯒꯥꯔꯤꯗ ꯐꯝꯍꯜꯂꯤ, ꯑꯗꯨꯒ ꯒꯥꯔꯤ ꯃꯆꯥ ꯑꯃꯁꯤꯗ ꯑꯩꯈꯣꯏ ꯃꯔꯤ ꯅꯝꯁꯤꯟꯗꯨꯅ ꯌꯨꯝ ꯇꯥꯟꯅ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯤꯀꯤꯗꯤ ꯃꯊꯟꯇ ꯀꯞꯄ ꯅꯣꯛꯄ ꯇꯧꯔꯛꯑꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯂꯣꯟ ꯀꯌꯥ ꯑꯃꯁꯨ ꯑꯗꯨꯃꯛ ꯉꯥꯡꯂꯛꯑꯝꯃꯤ꯫ ꯑꯩꯅꯁꯨ, "ꯁꯤꯗꯤ ꯂꯥꯏ ꯑꯣꯛꯅꯕ ꯃꯥꯜꯂꯤ, ꯖꯦꯝꯁ, ꯒꯥꯔꯤꯗꯨ ꯊꯨꯅ ꯊꯧꯔꯣ ꯌꯨꯝ ꯌꯧꯅꯕ." ꯁꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯁꯨ ꯒꯥꯔꯤꯗꯨ ꯄꯥꯏꯈꯩ ꯊꯧꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯕꯤꯀꯤꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯏꯃꯥ ꯕꯕꯥꯕꯨ ꯀꯧꯊꯣꯛꯑꯝꯃꯤ꯫ ꯏꯃꯥ ꯕꯕꯥꯁꯨ ꯑꯩꯈꯣꯏꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯊꯨꯅ ꯊꯣꯛꯂꯛꯇꯨꯅ ꯍꯪꯉꯛꯑꯝꯃꯤ, "ꯀꯩꯗꯧꯔꯒꯦ ꯅꯣꯏꯅ ꯑꯍꯤꯡꯁꯤꯗ ꯀꯟꯅ ꯀꯧꯔꯤꯗꯨꯕꯣ? ꯈꯤꯇꯪ ꯉꯟꯅꯁꯨ ꯍꯜꯂꯛꯄ ꯌꯥꯗ꯭ꯔꯣ?" ꯑꯩꯁꯨ, "ꯕꯕꯥ, ꯕꯤꯀꯤꯁꯦ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ, ꯂꯥꯏ ꯑꯣꯛꯅꯔꯤꯔ ꯀꯩꯅꯣ, ꯆꯨꯔꯣꯟ ꯄꯥꯔꯣꯟ ꯄꯉꯥꯡꯗ ꯉꯥꯡꯂꯒ ꯂꯩꯔꯦ." ꯑꯩꯒꯤ ꯋꯥꯗꯨꯗ ꯕꯤꯀꯤꯒꯤ ꯏꯃꯥ ꯕꯕꯥꯁꯨ ꯄꯥꯈꯠꯅ ꯊꯨꯅ ꯏꯃꯥꯟꯅꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯪꯂꯝꯃꯤ, "ꯕꯤꯀꯤ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ? ꯁꯦ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯣ ꯕꯕꯥꯅ ꯀꯧꯔꯤꯁꯦ?" ꯍꯥꯏꯔꯤꯕꯗꯨ ꯇꯥꯗꯅ ꯕꯤꯀꯤꯗꯤ ꯅꯣꯛꯇꯨꯅ ꯑꯗꯨꯃꯛ ꯍꯥꯏꯔꯛꯑꯝꯃꯤ, "ꯉꯁꯥꯏꯒꯤ ꯅꯨꯄꯤꯗꯣ ꯑꯗꯨꯝ ꯏꯟꯅꯔꯛꯑꯦ, ꯑꯥꯗ ꯂꯩꯔꯦ ꯇꯨ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯕꯕꯥꯅꯁꯨ ꯃꯈꯨꯠ ꯊꯤꯜꯂꯤꯕꯗꯨꯗ ꯌꯦꯡꯂꯝꯃꯤ꯫ ꯑꯩꯁꯨ, "ꯕꯕꯥ, ꯁ꯭ꯋꯥꯏꯗ ꯑꯃꯥꯏꯕꯒ ꯂꯩꯕ꯭ꯔꯣ? ꯑꯃꯨꯛꯇ ꯊꯨꯅ ꯀꯧꯕꯤꯌꯨ, ꯁꯨꯝ ꯀꯨꯏꯊꯔꯗꯤ ꯐꯤꯕꯝ ꯈꯔ ꯆꯥꯔꯔꯣꯏ." ꯑꯩꯒꯤ ꯋꯥꯗꯨꯗ ꯏꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯍꯪꯉꯛꯑꯝꯃꯤ, "ꯂꯟꯊꯣꯏꯕ, ꯀꯗꯥꯏ ꯃꯄꯥꯗꯒꯤꯅꯣ ꯇꯧꯔꯛꯏꯁꯦ? ꯀꯔꯤ ꯇꯧꯔꯨꯔꯒꯦ ꯅꯣꯏꯕꯣ?" ꯑꯩꯅꯁꯨ, "ꯏꯃꯥ ꯍꯜꯂꯛꯄꯗ ꯕꯤꯀꯤꯁꯦ ꯃꯄꯥꯟ ꯊꯣꯛꯄꯅꯦ, ꯂꯝꯂꯥꯏ ꯂꯝꯕꯤꯗ. ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯇꯨꯡꯁꯤꯗ ꯅꯨꯄꯤ ꯑꯃꯅ ꯏꯟꯅꯔꯛꯄꯒꯨꯝ ꯑꯗꯨꯝ ꯇꯧꯔꯛꯑꯦ. ꯌꯨꯝ ꯍꯟꯅꯕ ꯍꯥꯏꯗꯅ ꯇꯧꯔꯤꯉꯩꯁꯤꯗ ꯒꯥꯔꯤꯁꯨ ꯑꯃꯨꯛ ꯌꯥꯁꯤꯜꯂꯛꯇꯗꯅ ꯂꯥꯛꯀꯦꯅ ꯇꯧꯔꯤꯉꯩꯗ ꯕꯤꯀꯤꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯨꯔꯣꯟ ꯄꯥꯔꯣꯟ ꯉꯥꯡꯕ ꯍꯧꯔꯛꯏꯕꯁꯤꯅꯤ." ꯑꯩꯅ ꯂꯤꯔꯤꯕ ꯋꯥꯔꯤꯁꯨ ꯇꯥꯔꯒ ꯕꯕꯥꯅꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏ, "ꯐꯔꯦ ꯐꯔꯦ, ꯅꯈꯣꯏ ꯅꯃꯥꯟꯅꯕꯁꯤꯕꯨ ꯐꯖꯅ ꯁꯦꯟꯅꯔꯝꯃꯨ, ꯑꯩ ꯍꯧꯖꯤꯛꯃꯛ ꯑꯃꯥꯏꯕ ꯑꯃꯠꯇ ꯊꯨꯅ ꯀꯧꯔꯨꯈꯤꯒꯦ." ꯑꯩꯈꯣꯏꯁꯨ ꯕꯤꯀꯤꯕꯨ ꯐꯥꯖꯤꯟꯗꯨꯅ ꯑꯗꯨꯃꯛ ꯊꯝꯂꯝꯃꯤ꯫ ꯕꯤꯀꯤꯁꯨ ꯅꯣꯛꯇꯨꯅ ꯃꯆꯤꯟꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯈꯔ ꯑꯗꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯠꯃꯤꯟꯅꯔꯤꯕ ꯑꯩꯈꯣই ꯑꯍꯨꯝꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯝꯃꯤ꯫ ꯄꯨꯡꯈꯥꯏꯃꯨꯛ ꯂꯩꯔꯒ ꯕꯕꯥꯅ ꯑꯃꯥꯏꯕ ꯑꯃ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯑꯃꯥꯏꯕꯗꯨꯅꯁꯨ ꯑꯩꯈꯣꯏꯗ ꯋꯥꯔꯤ ꯄꯨꯝꯕ ꯍꯪꯉꯛꯑꯝꯃꯤ꯫ ꯑꯩꯈꯣꯏꯁꯨ ꯊꯦꯡꯅꯔꯛꯄꯁꯤꯡꯗꯨ ꯂꯣꯏꯅ ꯍꯥꯏꯈꯤ꯫ ꯑꯃꯥꯏꯕꯗꯨꯅꯁꯨ, "ꯃꯐꯝꯗꯣ ꯂꯥꯏꯐꯝ ꯇꯤꯟꯐꯝ ꯈꯔ ꯀꯟꯕꯅꯤ. ꯅꯈꯣꯏꯅ ꯃꯐꯝ ꯆꯥꯗꯅ ꯃꯄꯥꯟ ꯊꯣꯛꯆꯤꯜꯂꯨꯕꯗꯨꯅꯁꯨ ꯇꯧꯔꯤꯕꯅꯤ. ꯅꯈꯣꯏꯅꯗꯤ ꯅꯨꯄꯤ ꯃꯁꯝ ꯁꯥꯡꯕꯤ ꯑꯣꯏꯅ ꯎꯔꯤꯕ, ꯅꯈꯣꯏꯅ ꯎꯔꯤꯕꯗꯨ ꯂꯥꯏ ꯐꯠꯇꯕꯅꯤ." "ꯐꯔꯦ ꯐꯔꯦ, ꯑꯩ ꯂꯥꯏ ꯐꯖꯅ ꯈꯣꯏꯔꯝꯕꯤꯔꯒꯦ, ꯀꯩꯁꯨ ꯇꯧꯔꯣꯏꯗ, ꯄꯥꯈꯠꯀꯅꯨ." ꯁꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯗꯨꯅ ꯏꯃꯥꯟꯅꯕ ꯑꯗꯨꯒꯤ ꯃꯁꯥ ꯄꯨꯝꯕ ꯂꯥꯏ ꯈꯣꯏꯔꯝ ꯊꯣꯛꯄꯤꯔꯝꯃꯤ꯫ ꯐꯅ ꯀꯨꯏꯅ ꯈꯣꯏꯔꯝꯂꯕꯁꯨ ꯇꯧꯔꯤꯕꯗꯨ ꯄꯥꯛꯅ ꯐꯔꯝꯗꯦ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯑꯩꯈꯣꯏꯁꯨ ꯄꯥꯈꯠꯄꯅ ꯏꯁꯥ ꯄꯨꯝꯕ ꯂꯣꯏꯅ ꯅꯤꯛꯂꯝꯃꯤ꯫ ꯕꯤꯀꯤꯁꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯥꯕꯗꯧꯅꯁꯨ ꯃꯆꯤꯟꯗ ꯂꯦꯡꯕꯗꯧꯅ ꯇꯧꯔꯛꯑꯝꯃꯤ꯫ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯑꯀꯤꯕ ꯐꯥꯎꯖꯔꯝꯃꯤ꯫ ꯑꯃꯨꯛꯀꯁꯨ ꯃꯊꯟꯇ ꯀꯟꯅ ꯅꯣꯛꯂꯛꯑꯝꯃꯤ꯫ ꯑꯃꯥꯏꯕꯗꯨꯁꯨ ꯇꯞꯅ ꯍꯥꯏꯔꯛꯑꯝꯃꯤ, "ꯄꯥꯛꯅ ꯍꯜꯂꯣꯏꯗꯧꯔꯤꯅꯦ ꯃꯁꯤꯗꯤ." ꯁꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯗꯨꯅ ꯑꯃꯨꯛꯁꯨ ꯂꯥꯏ ꯐꯖꯅ ꯈꯣꯏꯔꯝꯈꯤ꯫ ꯀꯣꯟꯅꯊꯪꯗ ꯉꯁꯥꯏ ꯃꯈꯩ ꯑꯉꯥꯎꯕꯗꯧꯅ ꯇꯧꯔꯝꯕꯗꯨ ꯈꯔꯗꯤ ꯐꯈꯤꯔꯝꯃꯤ꯫ ꯑꯩꯁꯨ, "ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨ? ꯑꯣꯖꯥꯁꯤꯕꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯔꯣꯏꯗ꯭ꯔꯣ?" ꯍꯪꯂꯨꯕꯗ ꯑꯃꯥꯏꯕꯗꯨꯅꯁꯨ, "ꯐꯔꯅꯤ ꯐꯔꯅꯤ, ꯊꯋꯥꯏꯗꯣ ꯊꯣꯛꯈ꯭ꯔꯦ, ꯑꯗꯨꯅꯅꯤ ꯇꯨꯃꯤꯟ ꯂꯩꯔꯤꯁꯦ." ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯑꯃꯥꯏꯕꯗꯨꯁꯨ ꯊꯨꯅ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯩꯈꯣꯏꯁꯨ ꯏꯃꯥꯟꯅꯕ ꯑꯗꯨꯕꯨ ꯒ꯭ꯌꯥꯟ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯀꯣꯟꯅꯊꯪꯗ ꯕꯤꯀꯤꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯈꯤꯔꯝꯃꯤ꯫ ꯑꯩꯅꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯄ ꯎꯕꯗꯨꯗ ꯍꯪꯂꯝꯃꯤ, "ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯣ ꯅꯪꯕꯨ? ꯒ꯭ꯌꯥꯟ ꯐꯖꯅ ꯇꯥꯔꯕꯣ?" ꯕꯤꯀꯤꯁꯨ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯀꯩꯗꯧꯔꯒꯦ? ꯑꯩꯕꯨ ꯀꯃꯥꯏꯅ ꯌꯨꯝꯗ ꯂꯩꯔꯝꯃꯤꯅꯣ? ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ." ꯕꯕꯥꯁꯨ ꯑꯩꯈꯣꯏꯕꯨ ꯆꯩꯗꯨꯅ ꯍꯥꯏꯔꯛꯑꯝꯃꯤ, "ꯌꯥꯔꯦ ꯆꯪꯉꯣ, ꯇꯨꯝꯅꯔꯨꯔꯣ, ꯃꯊꯣꯡꯗꯤ ꯂꯥꯏ ꯃꯆꯥꯈꯤꯗ꯭ꯔꯦꯗ ꯅꯣꯏꯁꯦ." ꯑꯩꯈꯣꯏꯁꯨ ꯇꯨꯃꯤꯟꯅ ꯏꯃꯥꯟꯅꯕ ꯑꯗꯨꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯇꯨꯝꯂꯝꯃꯤ꯫ ꯁꯨꯝꯅ ꯄꯨꯟꯁꯤꯕꯒꯤ ꯃꯌꯨꯝꯗ ꯍꯟꯗꯕꯤꯗ ꯕꯤꯀꯤꯒꯤ ꯃꯌꯨꯝꯗ ꯑꯣꯏꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯇꯨꯝꯂꯝꯃꯤ꯫ ꯁꯨꯝꯅ ꯑꯃꯥꯏꯕꯗꯨꯅ ꯌꯦꯡꯕꯤꯔꯝꯕꯗꯒꯤ ꯏꯃꯥꯟꯅꯕꯗꯨꯁꯨ ꯀꯩꯝꯇ ꯇꯧꯈꯤꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯁꯨ ꯅꯨꯃꯤꯠꯇꯨꯒꯤ ꯋꯥꯔꯤꯗꯨ ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯅ ꯑꯃꯝ ꯑꯊꯦꯡꯗ ꯀꯌꯥ ꯆꯠꯈꯤꯗꯔꯦ꯫
ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯋꯥꯔꯤꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯋꯥꯔꯤꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯉꯥꯛꯄꯤꯒꯅꯤ꯫ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫